Karomdagino khangaude kanagumba amana Sonia bu machin menjilaga nakan amada soro soro singjanki. Sonia makutuna inthokna bohotnai adubu ngamde. Lokeshna shh tumileo makol tolakano mina kai kino malani ba. Lokeshna shh tumileo makol tolakano mina kai toba malani. Sonia na kaina nan tawise ahing sida ayuk nungninda yadaba malaybani ay wamta haige tawbani. Sonia ta sanade mapamdudai hotana chelaklaga sendi manangta changlaga tumkre. Mathangi numitni game lakpa mayamdo nganta haugatnaduna fresh up tawraga anakpa khulduda advance Christmas function tawni haiduna yawnaba loisannarami. Lokeshna game hankibada Sonia pukrasira khangde. Marksna nangse kainum isoi soiri Hilian ga koinaraga Sonia pukrasira khangdi. Lokeshna real girlfriend protect tawnaba fake girlfriend use tawriba gadha. Marksna Lolai bunga real su phangda da punsido Hilian haibing chabisida leminaboyo aina bor pirabani. Lokeshna aduma harakana haujaina aseng baloina haidoga koinaraga hena khudong thina ne tawbani. Marksna nupa natrona ngamnaba thena taridana mi magi phanaba mi magi feelings da play tawgana. Lokeshna tit for tit ne mana Sonia da tit tawba yaisu mangonda tit tawba. Sianite bill dagi hena sathiba love bill ne aina mangonda tharise khudakta siandoi saru slow poisoning tawraga tapna hatke. Marksna extra legend pro max ni comedy. Lokeshna gyare la ochalase real girlfriend yunge ngarang swaige tawraga nangaude hotana chenki. Marksna oiruye nangdi sungoi oire mayamda thangnaba khulduda oja singna lead tawraga chatpa haurai. Lambi du khara sangbana mayamdu punna chatminaba ngamlamde aduna group semtoklaga chatlami. Khara chatpa haubada nupa khara na kadumdagino khangaudana chenchelaklaga Sonia Sandy Hilian makhoida nongmaina namamke. Maningda lakpa oibana misu yamde maphamduda leiriba haibabu Marks, Lokesh, Hilian, Peter, Sonia, Sandy, Edward, John makhoi khaktani. Adubu masak khangdaba miyoi sing aduna tawriba mataw aduda nupa ataidudi mathwai kanjanaba haiduna chenkirami. Haujikte supnatagi Marks, Lokesh, Sonia, Sandy, Hilian aduga khulai paiba nupa makhoi mariga nupa aduna maphamse thadoga chakro nupi singse noina kanba karisu ngamoi. Lokeshna noina pamadu kaina hayo nupi duda adumai tawgono. Nupa aduna ayawu paisa sana nupa loina pirasu nupi side noina kanba karisu ngamoi. Lokeshna iyamba hoige ichan iche amata laitabra makoisu nachan gumine thadopio. Nupa aduna noina kandaba yare hairagana makoi ahumgi marakta amakha kanba taba. Masi hairaga jigardu chinglaga nupi ahumdugi makokta namduna thamkre. Lokesh Sonia di ihan hana yengjarai aduga amuk Marks da yenglai. Mathangda Sandy iroi loibada Hilian da yengai aduga mabukningda khanjai aina thangliba khongthang ase aranba ohenbiganu ko. Aduga Lokesh Hilian da makhut thilaga hairai. Lokeshna magi thawaidadi kanbirama. Nupa singduna Hilian bu inthoraklaga Sonia amadi Sandy bu chingduna pukhirami. Adubu khangaude Lokeshna blank fire tawraki. Nupa singdu chap lepi aduga tung onthoktuna yengbada Lokeshna Hilian gi laibakta nongmaina namduna lairami. Aduga hairai. Lokeshna aigi choice da aduk easy oina sulaugano khulaido makhada tham aduga nupi ni thado. Masi haiduna Hilian bu nongmai namlaga Sonia hogi manaktamna changzali. Nupa aduna khulai thado nangi khutta lairibadi thawai amakhaktane aduga aikhogi khutta lairibana thawai ani kanana hena lumge. Lokesh mawa lauda kai Hilian gi makhong manakta nongmai du kapsali. Hilian du pakhatpana loire mana khanjaraba pumnamak tayona batuda ngakpasu phawi. Lokesh Hilian da hairi nang khaktana kok sijinaba haibanate. Lokesh kanano khangdaba nangna aibu kudum chanaba hotnari. Nangna sel piraga nekliba miyoi singsida Sonia ga Sandy ga thado hai natrabadi nang aphaba oire.
Sonia bu nangi nafam dagi distract taunaba aina nangbu nungsiba sakibani. Adugi damaktadi aibu warauno. Warau famsu thokte aina khale. Maramdi nangna Sonia bu hatnaba sinkiba thaurang ai loina khangi. Nangna cyanide bill hapkibagi proof aingonda lay. Lucas na wari lirai. Satra singdu Sunburn Hills yaubaga numit pumta tari. Magi group semna duna ten singdu semjanari. Marks na Lucas ani shina taurise yangaidre nuksina mo humkidau male amta yaurucho. Lucas na hingchabi ama loinari ise khangbra asina uraga horen masidai sida konjalaga maraiga do kolaga sem dana wakalak toido ai haina damna loire. Marks na adoigana ai chalage nang lehoro. Lucas na nang Hilian manakta chalo. Drama kita tawsilucho. Chalo ai semuge. Lucas laklaga Sonia hoigi tendu sembiramaga chatkre. Satra atopa singdi mayamgi chanaba thongba thakli. Hilian ga Lucas kana nakanamada wari saduna lairi. Hilian na Lucas nangse aigi oiba phangjaba hiyam harawi. Lucas wakalda khali. Ibema nang nupa atopana oirade nahanna leisabi maidone. Ai oibe kem tawbidabani. Aisu nang phangbase yam harawi. Hiliana ado asigi Sonia se nanga yam close oiba mali. Yam naksanagano ai nungaiteba. Lucas na hoi nang na yadradi oiroida. Ado nang sumiyam tawrusi yorcho. Aisu Max ki manakta leiruke. Satra mayamna tawraga chak ising chanaba tawrami. Hilian hoide VIP machanena muktana thabak mana amata yaude. Sonia hoi sendi hoide catering service ka yauraga mayamdugi mating panglami. Chak ising toklaga journey lakpagi waduna mayamdo nganta tumba changnakre. Sonia de lainabu miss tawraktuna tumba yade haiduna mapanda fresh air khara fangnaba thenglabasu thoklaklaga matomta phamduna leirami. Lucas tumba yadadana Max thanamlaga mapanda thoklai. Mana tholakpada kanagumba ma wari sabagi khonjal taraki. Hiliana aikoi ezi mafam se thonglare. Thangnaba kol sida hang advance Christmas ki function yawba chakani. Masida aina haiki basingdo pangthokada bani. Nupaduna aduda aikoina haibada kana khangana haibasu khangdre. Hiliana adugidi kemta chingnagano. Sonia amadi Sandy best friend makoi anigi marakta amana mathadoknaba ngamai. Aduna nakoina thokpa makoi bu puraga apama mongda losinba yagane. Ai nupi ani dugi hauju photo tharake. Sanari ba wari do Lucas haubadagi loiba phauba wakal choithoktana tarami. Tari ba khonjel adusu Hilian gini haiba khangi. Aduna wafam se Sonia amadi Sandy da hana khangalaga seksinna leinaba tamge haiduna Lucas tumina Sonia oigi ten manakta lai. Adubu Sonia na mapanda phamduna leirambaduda Hilian udanaba haiduna amamba marakta machin menjenduna chingjanki. Sonia makuttuna lauthoknaba hotnai adubu ngamkide. Lucas na shh tamileo makhotholakano mina kai khenkene wamta haige. Sonia na kaino nangna tawrise hingsida. Lucas na ayu nungdinda yadaba malai bene ahingsida nang thiraise. Sonia de Lucas pu warauba henman kibana. Lucas na haige hairiba wadu karina haiba phaba hangdamdana moigi ten tamna chelaki. Aduga Sandy ki manakta changduna tumkre. Lucas matomta solawi. Warauriba haidunine nangina tawse. Nupi ki maithongde pirangna cholaga magul leiba hele. Nangsu kaplaga magul leiba hele. Nafamda hainadaba mata uliba nangbu nuksibagine. Nangbu miragi haibadi khankide. Wada basaduna momon nokliba maithongdugi marumda nangna khangliba michaktudagi nangbu nuksidaba saba aina saruk chama hena waribane. Asingba karino khangdri fawa maichakse khangmina kisi. Lancha drabi nangi senglaba milo pirangdo aina taithokchabagi tanja amuktang pibiyo. Waridu loiselaga Lucas na amuksu makha tarai. Nangna sakhiba wari pumba aina loina tahorabane. Sonia ga Sandy ga kanba kandaba nangi kutalai. Nangna makhoi kandrabasu
ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨ ꯍꯤꯂꯤꯌꯟ ꯂꯨꯀꯦꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯅ ꯀꯅꯥ ꯈꯪꯂꯔꯣꯏ ꯈꯟꯗꯨꯅ ꯁꯤꯜꯂꯨꯕ ꯊꯧꯔꯥꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯤꯂꯤꯌꯟ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝ ꯂꯩꯇꯦ ꯂꯨꯀꯦꯁꯀꯤ ꯂꯥꯡꯗꯁꯨ ꯊꯨꯔꯦ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯁꯣꯅꯤꯌꯥꯒ ꯁꯦꯟꯗꯤꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯜꯂꯒꯦ ꯇꯨꯡꯗ ꯑꯇꯣꯞꯄ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯒꯨꯝꯕꯤꯔꯅ ꯃꯤ ꯆꯥꯔꯝꯗꯥꯏꯗ ꯀꯞꯁꯤꯟꯅꯕ ꯑꯗꯨꯒꯨꯝ ꯍꯤꯂꯤꯌꯟ ꯀꯞꯁꯟꯅꯔꯒ ꯍꯥꯏꯔꯛꯏ ꯍꯤꯂꯤꯌꯟꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯑꯩꯒꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜꯁꯤꯅ ꯑꯐꯕꯇ ꯀꯔꯤꯅꯣ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯏ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯍꯤꯂꯤꯌꯟꯒꯤ ꯈꯨꯅꯦꯛ ꯑꯣꯏꯕꯅꯤꯅ ꯈꯨꯠꯂꯥꯏꯁꯨ ꯊꯥꯗꯣꯛꯑꯒ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯁꯦꯟꯗꯤꯕꯨ ꯊꯥꯗꯣꯔꯛꯏ ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ ꯁꯥꯒꯠꯂꯛꯄ ꯃꯇꯥꯡꯒ ꯑꯣꯏꯔꯦ ꯃꯥꯛꯁꯅ ꯈꯨꯠꯂꯥꯏꯇꯨꯅ ꯅꯨꯄꯥ ꯑꯃꯗ ꯍꯥꯟꯅ ꯈꯨꯠ ꯊꯥꯕ ꯍꯧꯈꯤ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯄꯗꯩ ꯍꯟꯗꯨꯅ ꯐꯨꯅꯔꯛꯏ ꯂꯨꯀꯦꯁꯁꯨ ꯐꯥꯏꯠꯇꯗꯤ ꯂꯝꯕꯥ ꯂꯩꯇꯕ ꯃꯤꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯔꯤꯗꯨꯒ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯐꯨꯅꯔꯛꯏ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗꯤ ꯈꯥꯝꯗꯣꯛꯄꯁꯨ ꯉꯝꯗ ꯃꯤ ꯇꯥꯅꯕ ꯂꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯜ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗꯦ ꯂꯨꯀꯦꯁ ꯑꯃꯗꯤ ꯃꯥꯛꯁꯅ ꯅꯨꯄꯥ ꯃꯔꯤꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯒ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯝꯗ ꯂꯝꯄꯥꯛꯇꯨꯗ ꯍꯨꯟꯇꯣꯛꯂꯝꯂꯒ ꯂꯥꯛꯏ ꯁꯣꯅꯤꯌꯥ ꯂꯨꯀꯦꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯖꯤꯜꯂꯤ ꯁꯦꯟꯗꯤꯁꯨ ꯃꯥꯛꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯖꯤꯜꯂꯝꯃꯤ ꯁꯣꯅꯤꯌꯥꯅ ꯅꯪ ꯀꯩꯁꯨ ꯁꯣꯛꯇꯕ꯭ꯔꯥ ꯁꯤ ꯍꯥꯏꯌꯣ ꯅꯪ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯂꯨꯀꯦꯁ ꯃꯆꯤꯟ ꯕꯥꯜꯗꯨ ꯈꯤꯇꯪꯗꯤ ꯇꯠꯂꯤ ꯃꯥꯗꯨ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯐꯨꯅꯔꯗꯤ ꯈꯔ ꯁꯣꯛꯇꯥꯕꯅꯤ ꯀꯩꯒꯤꯅꯣ ꯄꯥꯈꯠꯂꯤꯗꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯨꯏ ꯁꯦꯟꯗꯤꯅ ꯃꯥꯛꯁ ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯀꯥꯏꯗ ꯁꯣꯛꯀꯦꯁꯦ ꯌꯦꯡꯒꯦꯕ ꯃꯥꯛꯁꯅ ꯀꯩꯁꯨ ꯁꯣꯛꯇꯤꯌꯦ ꯄꯥꯈꯠꯀꯅꯨ ꯁꯦ ꯁꯣꯔꯗꯣ ꯑꯝꯇ ꯍꯣꯜꯂꯣ ꯄꯦꯟꯗꯕꯒꯤ ꯊꯧꯋꯤꯟꯁꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯁꯦꯟꯗꯤ ꯐꯥꯊꯕ ꯉꯝꯍꯧꯗꯦ ꯍꯤꯂꯤꯌꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯉꯝꯗꯕ ꯁꯣꯅꯤꯌꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯦ ꯅꯪꯅ ꯁꯣꯅꯤꯌꯥꯗ ꯑꯗꯨꯛ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯁꯣꯅꯤꯌꯥꯅ ꯁꯦꯟꯗꯤꯕꯨ ꯈꯥꯝꯃꯛꯏ ꯁꯦꯟꯗꯤ ꯌꯥꯔꯁꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯃꯤꯕꯨ ꯑꯗꯨꯛ ꯐꯠꯇꯅ ꯈꯟꯒꯅꯣ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯀꯟꯕꯤꯈꯤꯕꯅꯤ ꯍꯤꯂꯤꯌꯟ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯐꯝꯗ ꯑꯀꯥꯏꯕ ꯑꯃ ꯐꯥꯎꯕ ꯆꯠꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯃꯔꯨꯞꯅꯤ ꯉꯥꯏꯍꯥꯛꯁꯨ ꯁꯥꯎꯅꯅꯤ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅꯅꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯍꯤꯂꯤꯌꯟ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯗꯒꯩ ꯈꯨꯝꯃꯛꯏ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯌꯦꯠꯂꯤꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯨꯟꯕꯗꯤ ꯅꯇꯤꯛ ꯅꯠꯇꯦ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯅꯁꯥꯒꯤ ꯏꯖꯠ ꯌꯣꯜꯂꯒ ꯅꯨꯄꯥꯁꯤꯡꯗꯒꯤ ꯁꯨꯝꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯤꯂꯤꯌꯟꯒꯤ ꯋꯥꯍꯩꯗꯨ ꯀꯟꯃꯟꯕꯅ ꯁꯣꯅꯤꯌꯥ ꯐꯅ ꯀꯨꯜ ꯃꯥꯏꯟꯗꯦꯠ ꯑꯣꯏꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯄꯜꯂꯛꯄꯗꯨꯗꯗꯤ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯤꯂꯤꯌꯟꯕꯨ ꯈꯨꯕꯥꯛꯅ ꯊꯥꯔꯒ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯣꯅꯤꯌꯥꯅ ꯑꯩꯕꯨ ꯏꯖꯠ ꯌꯣꯜꯂꯒ ꯆꯥꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯅꯪꯗꯤ ꯅꯄꯥꯅ ꯗ꯭ꯔꯒ ꯂꯂꯣꯜꯂꯒ ꯌꯣꯛꯄꯅꯤꯅ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯅꯠꯇ꯭ꯔꯥ ꯍꯤꯂꯤꯌꯟ ꯁꯣꯅꯤꯌꯥꯅ ꯏꯜꯂꯛꯄꯗꯨꯗ ꯃꯈꯥꯗ ꯇꯨꯁꯜꯂꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯄꯥꯁꯤꯡꯗꯨꯅ ꯐꯨꯅꯕꯗ ꯊꯝꯈꯤꯕ ꯅꯣꯡꯃꯩꯗꯨ ꯃꯥꯅ ꯊꯦꯡꯅꯔꯨꯔꯦ ꯅꯣꯡꯃꯩꯗꯨ ꯂꯧꯈꯠꯇꯨꯅ ꯍꯤꯂꯤꯌꯟꯅ ꯀꯥꯞꯈꯤ ꯑꯗꯨꯕꯨ ꯂꯨꯀꯦꯁ ꯃꯄꯥꯆꯥꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯂꯥꯛꯈꯤ ꯈꯨꯗꯛꯇ ꯁꯣꯅꯤꯌꯥꯅ ꯎꯔꯗꯨꯅ ꯂꯨꯀꯦꯁꯄꯨ ꯏꯟꯊꯣꯛꯈꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯗ ꯌꯥꯝ ꯊꯨꯅ ꯇꯧꯈꯤꯕꯅꯤ ꯀꯅꯥꯅ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯥꯍꯧꯗꯦ ꯅꯨꯄꯥꯁꯤꯡꯗꯨꯅ ꯍꯤꯂꯤꯌꯟꯗꯒꯤ ꯅꯣꯡꯃꯩꯗꯨ ꯃꯨꯜꯂꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯁꯣꯝꯗꯁꯨ ꯏꯗꯋꯥꯔꯗ ꯖꯣꯟ ꯃꯈꯣꯏꯅ ꯄꯥꯎ ꯄꯤꯗꯅ ꯑꯣꯖꯥ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯂꯨꯀꯦꯁ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯨꯀꯦꯁꯅ ꯑꯣꯟꯊꯣꯔꯛꯄꯗ ꯁꯣꯅꯤꯌꯥ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯄꯥꯟꯕ ꯑꯣꯏꯔꯝꯃꯤ ꯂꯨꯀꯦꯁ ꯆꯦꯟꯖꯟꯗꯨꯅ ꯁꯣꯅꯤꯌꯥꯕꯨ ꯀꯣꯡꯈꯠꯂꯤ ꯁꯦꯟꯗꯤꯁꯨ ꯁꯣꯅꯤꯌꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯣ ꯈꯣꯡꯅ ꯀꯨꯞꯂꯛꯏ ꯃꯥꯛꯁꯅ ꯁꯦꯟꯗꯤꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯊꯦꯝꯂꯝꯃꯤ ꯂꯨꯀꯦꯁꯅ ꯁꯣꯅꯤꯌꯥ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯁꯣꯅꯤꯌꯥ ꯃꯤꯔꯝꯇ ꯄꯥꯡꯉꯨꯁꯦ ꯀꯩꯅꯣ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯐꯝꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯋꯥꯍꯪ ꯃꯌꯥꯝꯁꯦ ꯍꯪꯂꯝꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯁꯦ ꯃꯤꯠ ꯄꯥꯡꯉꯨ ꯍꯥꯏꯕꯅꯦ ꯂꯩꯅꯥꯒꯤ ꯈꯟꯗ꯭ꯔꯕꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯝꯃꯤ ꯅꯨꯄꯥꯅꯤ ꯍꯥꯏꯖꯕ ꯋꯥꯅꯤ ꯂꯨꯀꯦꯁ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯂꯝꯃꯤ ꯑꯣꯖꯥ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯏ
hospital da puge hairabasu adugi khudong chaba leite Lukesh mapidu taithoklaga Sonia bu pamkhatlaga makhoi gi kem tawraga leiba mafamduda puraknaba hotnarami satra atopa singnasu mating panglami kem mafamdu yaubaga Sonia bu mafam chaba mada thamlaga nongmai maru adu lauthoknaba hotnaraki Lukesh Sonia gi mihun hana yengi aduga asokpa mafamduda yengi Sendine NS bottle ama puthuraktuna pirai aduga asokpa mafamdu hana chamthoe Lukesh magi begtagi yamna machin tumba thang macha ama puthorai aduga asokpa mafamduda thinjilaga nongmai marudu kothoki satri nupi singdu yengba ngamdraduna mamit ushinaki Sendi su pakhat manbana marks ki pampomda kanna paisalaga mamaiduna marks ki thabak mapada leiraga mamit ushanki Uchinna china nongmai marudu lauthoki aduga asokpa mapadu Lukesh magi khutta kiba scarf machadu lauthoklaga kisinbiki aduga Lukesh na magi tenda pushinbiraga Sonia bu hibalami David na matawkramna thoklibana Marks na sir akhoi su khangaude ayobo pisa piu natradi nupi singje hatkani ne tarokpane aduda khuthokna bada Sonia na nongmaina pankibane Marks ka Lukesh kana hana plan sinkrabani aduna semjin sajilaga kumakpani David na Sonia na wakal tarakpaga akhoi kemaselo shalase mafamse yamna khudong thiba haibado oire Satra satra singdo ojaduga mapanda kim loirani haibagi mara yetnari ten manungda Lukesh na Sonia bu yengduna mamitagi mapi tabusu lepte Lukesh na kappagi mapido Sonia da marik ama ani taraki nungsiba magi irik na hakchang da thinglabada kanana khangba ngamgani Sonia tapna mamit panglai Sonia na Lukesh masi haiduna makhutuna Lukesh ki khajai da tapna nalai Lukesh kaplambadagi mapidu taithoklaga Sonia bu khangkon konjeli aduga case tawshale Lukesh na aibo suhan ki khalana aishu nangbo halara nangi punchi ki lambida nanga chatminaba yabagi ayabada ngasidagi aiki ifamda pibiro